Jiribam da Curfew Leina-Leina Matou Karamna Kuki Khutlai paiba Singda Jiribam ki Meitei Khul Singda Pamdaba Thoudok Sing Thoklaklibano haibagi matangda Manipur liengak District Magistrate amadi Security ki mathakta enquiry toupham thok-i haina Federation of Haomee na phongdorakli Federation of Haomee General Secretary Athui Kamai na Khutek piduna thodorakpa cherolamana hai Jiribam ki Gular Tholdagi Soibam Sarat Kauba Miyoyama Kuki Khutlai paiba Singna hat kraba matung District Magistrate matam kaktana curfew lauthokibane Curfew Leina-Leina Kuki Khutlai paiba Singna numidang pung taret ngakpigane pung taruk tarakpa aduwaidagi Meitei Khul tamna nongmai round kaya kaptharakhe mathangi numit tang taret ki ayukta Kuki Khutlai paiba Singna Meitei yum kaya mai thaba haurakpada miyam bungak sengadaba security personnel Singna Khul kharagi khunja singbo phongdoraklaga yum sing adop mai thahankhe District Magistrate na Thoklaklibano curfew adop mai thabagi thawong chathari singai mamangdagni masina District Magistrate ki order adude mamingtagi oina thokpani haiba mayik sengna taklei mai thadringai mangoinana security na khunja sing phondokpagi mahut miyam ngak selaga leifam thoktabra yellow mi Singda mitopna taurakpa landa Jiribam ki miyamna thengnariba awabada Federation of Haomee na sarukyari haina su cherola sida palle